Ngasi nungthil Imphal romdagi Churachandpur Tamna Lakpa Thong Sanaba mapot machei shuna Yaoba truck mari Tronglaobi Awang Leikai Meeyamna Pharaba Matung truck ani mai thadokkhre truck ani amana Central Force amadi Bishnupur District Police na khalhoure Meeyamna mai Thakhre truck ani adudi registration number AS25FC1704 amadi registration number MN01A A3705 Atopa registration number MN04A9861 over truck amadi Chaka Kunithoi Panba registration number AS25FC1837 over truck amana among Thakhre Thakhre security force na khalhoure truck Tharak liba driver sing aduna Fongdorapagi Matung ina Thong Sanaba Polam sing ado Sekmaidagi Churachandpur gi Singat Fawu Pugatapane Mamang dasu security na nglaga Polam sing asi pubagi thabak chathaki haiba khangba ngomkhe Presna Fangba Pau Abagi Matung ina truck sing aduda purakhiba Bharat Jaya Infra Project Limited BIPL ge prefabricated steel grinder sing ado NH102B Churachandpur Dubai Road ta Thong Sanaba ge Polam sing de Pot-Chei hablaga truck mari ado non-local sing na thauraga lakhibani haire Tronglaobi Awang Leikai Yoroppada Meeyamna thatlaga Polam sing ado Kadaida Pugadabano haina hangbada Churachandpur da Pugadabani hairakpadage truck sing ado Meeyamna Tronglaobi Awang Leikai ground da 1100 thamki haire Pau adu fangbadage maikai kayadagi Meeyam mafam adu da laktuna gari ama mai thaba haurakibane Tanja adu da Bishnupur District Police ki additional SP operation L Amarjit additional SP LO Saikem Takhalambam Commando Bishnupur OC Sakti Sena Lujingba Police ki ahenba forcing amade Central Force ki team kaya mafam adu da lakhe Irang adu laksen naba security force na tear gas cell ahum mari rong kakhe Chairak adu da mai chaklaba gari amaga thangnana leiba truck amaso mai wairatuna chakpa haurakhe Mai chakpa adu kanaba moirang fire service mafam adu da changsilakpada Meeyamna athingba piduna changankhide Maduda Central Force na Makhoigi Ccpur da Yaoba fire extinguisher ani putoktuna mai muthanaba honakhe mai chakpa adu henjilakpadage Central Force ki personnel singna ising haijinduna mai muthathe ngaihak Meeyam gi irang adu lakseluraba matung amuk Meeyamna irang horakpadage raf ki team ama mafam adu da changsilaktuna irang adu lakshinaba honakhe Tungda Meeyam ka police ka wari sanaraba matung amang ata thoklaba amade maina chakraba truck sing adu Imphal da pukhiba amade Thong Sanaba Polam sing aduna thaudok thokliba mafam adu da thamhoba haina yanaba purakhe marak asida police na irang adu lakshinlaba su Central Force sing na tidim lambi ki boirang amade Tronglaobi ga tainaba maingambi mapada Ccpur gari adi phaina khamjinduna lambi thingduna lekhre haire masina maram oiraga moirang amadi Tronglaobi da chathok chasin tawba Meeyam da chawna khudong chadaba mai unare haire